Arambay News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Sujitarani na khurumjari hojing asigi samlapa mariba pau sing lobirase Assam da COVID laichot ki ani suba web lakpagum laichot asina state asida akiba saktam lawrakle COVID hospital da ahangba phamung lairaktabaga loinana oxygen fauba watsilakle Guwahati gi saru sajai COVID care center gi camp nakta sizinaraba PPE kit chingdumu wangna paikhatpa uwa fangle अदुदा सुनतना स्टेट असिदा कोविड का मरी लेनबा थमोई सोकनिंगा योइबा थोकदो कया थोकपगी पाउसु लाकले जोरहाता कोविड पेशेंट मतै मनाव अमा लेखिदबतनतना इमुंग असिगी मियोई मरी कोविड पॉजिटिव ओइरे पनबा याबदी मपुरोइबा लेखिद्रे हाइबसी लाइकनरंबी महाकी लोइनबिना खंखिदना अदुमक लेखिद्रे अदुगा मचासिंगसु मामा मपागी अरोइबा मसक उवा फंगजखिदे बिलासी परादना चही मरफु सुरबी ममा अमदी चही यांखई सुरबा मचा अनिमक कोविड नादुना गुवाहाटी की जेएमसी हॉस्पिटल दा लैखिद्रे फिबम असिदा कोविड पु मतौ करमना लाइन लौगदोरिबनो लाइचदसिबु फागिनी खनबिगनु लाइन लौबिगनु ngasi अनलॉक की फिबम असिददी इसा इसाना हेना चेक्सिनजबा ताबने ngasi gi oina state asida hojik fawda covid naduna miyoi 19 leikidre ngasi leikidraba 19 asi tharaga state asida covid naduna punba leikidabagi masing chahumga marfutra taruk sukhre samna chamri yoksilakle ngasi leikidraba sing asi Dibrugarh dagi mari Tinsukia amadi Dhubri dagi ahum Kamrup metro Nalbari dagi ani Charaidiu Sonitpur Bongaigaon amadi Sibsagar district dagi amamam yauri Assam da discharge tawkhibagi masing hojik fawda lakh ama henjakrabassu active case ki masing di lising 53 ga chamri kuntaret ni India gi active case masing yamba state tara gi manungda Assam su challi maramaduna maikai pnamakta covid ki matang dadi Assam gi phibam hena lushilakli Panbayai Assam da ngasi gi oina anoba positive case lising ani ga chani nifumdoi phangkibaga loinana apunba confirm case masing lakh amaga lising 53 henkhre चरकसिदा आसाम दा कोविड की लाना माइकई अमदा आसाम की राजनीति की लाना माइकई अमदनी ngasi numidang wairam Guwahati gi Pan Bazar da leiba Hotel Park Continental da Mahairoi Loop Asu amadi state asigi jati gi loop kunthra ga phaminakre Asu gi president Dipankar Nath amadi general secretary Lurin Jyoti Gogoi su phaminaba asida yauki masi anoba party ama sembagi matangdani hairi Nakalamaromda Krisak Mukti Sangram Samiti su Asuga Punna Paminabagi Wafam Lakpadagi Semgadoriba Anoba Regional Party asi BJP da achoba challenge ama oirakadori Assam Handloom and Textiles ki makhada Kasar Handloom and Textiles Silchar na sinduna Lakhipur Khuman Mahila Self Help Group na yumbu oiduna phi sabagi training numit kuntrani chupna chatharkiba adu ngasi loisinkhre Lakhipur Khuman Mayai Lekaida Pangthokiba Loishinbagi Thoramasida Hanagi Ward Commissioner Leisungbam Robindrona Mifamapu Oiki Thoramasida Athoiba Mithung Oikiba Kasargi Handloom and Textiles ki Assistant Director L Harilalna Assam Sarkarna Handloom and Textile gi damakta paikhatliba scheme kayagi maramda wangangki loinana phi sabi tarada langna chingbasu yenthoki Ingudam Jitendra, Irom Gauramani, Ingudam Binod, Retired Assistant Commissioner E. Tarun Kumar, Weaving Instructor N.G. Erina, M. Binarani, Amadi, Maira Paibi, Ima Iben Kayana, Sarukya Kibangasigi Thoramasida, Khuman Mahila Samiti Secretary Ahila Devina, Thagat Wahi Pongtoki. Manipur haukiba pung kunmari asida COVID-19 gi anoba positive case chamaga humpu phangkibaga loinana Humpu marina ngasi naba faraduna discharge tawkhre ngasi positive oiba chama nifu sigi manungda chamaga kunthra mangana michamni kunmangana CAPF ki personnel singni positive oriba micham chamaga kunthra manga sigi manungda chamaga kunthra ni thoidi local transmission ni aduga ahumna mapan state singdagi halakpa singni local transmission oiriba chamaga kunthra ni thoi sigi manungda Imphal East gi yankhai humdoi amadi Imphal West gi yankhai ni thoi yaurakli Haukiba pung kunmari asigi manungda Thoubal district tagi chahi 58 suraba Jenims da laying lamba covid patient amasu ngasi leikidre mahak tharaga state asida covid naduna leikidraba singi apunba masing nifu sukhre Kidney animak fail oibadagi kharani mamangdagi Imphal gi Caesar Hospital da laying liba International Football Tournament kayada India gi represent tawkhraba Manipur gi naha oriba footballer Ramananda Ningthaujam da Union Home Minister
ngakpigani Union Sports Ministry na selgi mateng piragani lauthokre Rikso thoba amagi machan pasu oiriba Ramanandabu layingnabagi damakta mahaki imungna matik chana sel puthokpa ngamjadri Pandit Dindayal Upadhyay National Welfare Fund for Sports Persons ki makhada sanaroi asida selgi mating oina lupa lakh manga Union Minister Kiren Rijiju na sanction tawkhre ngasi All Tribal Students Union Manipur Atsumgi General Assembly mifamna haukiba chahi habade Inglisingani taramapangi October 13 da Atsum Ansam amadi KSO General Headquarter ga Chief Minister gi Conference Hall da yanakiba makogi Charter of Demand sing thabak oina pangthoktrabadi tha asigi 13 dagi pung nipunipan gi oina interstate ban tawrgani haina Atsumna lauthokre Charter of Demand da Government College Singda Hangduna Lariba ST gi Assistant Professor Singi Pham Mensinba Hill Contract Teacher Lisingani Taruk Bates ki Oza Sing Regular Tahanba Amadi TRI asi Directorate Onthokpana Chingbagi Wakat Sing Yauribane Jiribam District District and Session Judge ki Regular Circular Court ama amasung National Lok Adalat Hangdoknaba Wafam Manipurgi Lok Sabagi MP Dr. Lord Ho S. Fauzena Manipurgi CM N. Birenda Aiba Cherol Ama Thaduna Haizakre Imphal dagi kilometer chani yankhai lapna lariba district asigi miyamgi khudong chanabagi damak masigi matangda mathok taba action lokhat pinaba haizaki Panbayai Jiribamgi social worker oriba advocate A. Surendra Kumarna kanna taksinjabadagi MP asina action asi lokhalakibane amadi CM gi maikai dagi positive response su pirakre hairi Mizoram gi international football player JJ Lalpek Luabu ahumlak nominate tawraba fawbada ikai khumnaningai oiraba Arjuna Award ki khalak tabagi damakta international football dagi pothaning bagi apamba Lalpek Lua masamakna yamnamak pendana phongdorakre Nakalamaromda Mizoram Football Association MFA na state asigi star footballer JJ Bu ahumlak khatok pirakpagi damakta Arjuna Award phangliba singi criteria kari karino hangladuna Union Sports Minister Kiren Rijiju da masigi maram piraknaba aibo oina thakre JJ na hojik fawbada Indian national team gi oina goal kulhumdoi chaladuna kep yankhai taruk phangkhrabani India gi highest goal scorer singi manungda Sunil Chetri gi hek mathangda mahakni aduga overall dana taruk subadani yamnamak nungai tribadi Inglisingani 18 amadi Inglisingani kunda Arjuna Award pikhraba Gurpreet amadi Jingalna phangkhribasidi mathangsina kep 39 amadi 33 khaktani JJ na football gilamda personal achievement amadi honor kyasu masing naidana phangkhre maramaduna JJ di Arjuna Award ki damakta di hena matik charabani hairaduna MFA na makhogi wahang singi pakhum pibiraknaba Kiren Rijiju da aiba cherol asida haizaki India gi atai mafamda Chinese company Kenbona saba two-wheeler asi kaya pamnadrabasu Mizoram dadi yamna pamna thaunari bike asimak illegal oibatanatana Indo-Myanmar ngamkhai phawduna narcotics puraknabagi damak bike asi khulai ama oina sizinari maramaduna Union Home Ministry na ban tongnanabagi notification thokraba matung Mizoram Home Department na state asida China na saba 125cc gi Kenbo motorcycle asi ban tongnanaba warep lawkhre Assam COVID-19 gi apunba confirm case masing lagamaga lising kuntrahumdoi supna humputaruk yokre ngasigi oina anoba positive case lising aniga chani nipumdoi phangki active oriba case masing na lising kuntrama thoiga chamri kuntaret ni apunba leikidabagi masing chahumga marfutra taruk yokre Tripura ngasi nauna positive case chonga ga marfuni thoi phangkibaga loinana apunba confirm case masing lising tara taruka chatret kuntra taruk yokre lising taruk chamapan supna amana active oiri ngasi su Tripura da mioi mapan covid naduna leikidabaga loinana apunba leikidabagi masing chamaga humphuma thoi yokre Manipur COVID-19 gi apunba confirm case masing lising taret ka chahum humphuni thoi yokre lising amaga chatret humbudra marina active oiri apunba leikidabagi masing niphuni Arunachal Pradesh apunba confirm case masing lising mangaga chamri supna amani lising amaga chatruk humpumapan na active oiri leikidabagi masing mapanni Nagaland sungasi nauna positive case chamaga kuntra phangkibaga loinana apunba confirm case masing lising mariga chahum humbudra manga yokre chatruk ka kuntarukna active oiri leikidabagi masing nipani
मेघालयदा ngasi नौना पॉजिटिव केस चामगा कुनमाथोई फंखिबगा लोइना अपुनबा कन्फर्म केस मसिंग लिसिंग अहुमगा चामगा मरफुतरातरे यौख्रे लिसिंग अमगा चहुम यांखै तरेतना एक्टिव ओइरी लेखिदबगी मसिंग तरातरेतनी अमदी मिजोरामदा ngasi नौना पॉजिटिव केस ख्वाइदगी यामना हुमफुमापन फंखिबगा लोइना अपुनबा कन्फर्म केस मसिंग लिसिंग अमगा चामगा मरफुतरानिथोई यौख्रे चमरीगा निफुनिथोइना एक्टिव ओइरी लेखिदबा अमते याउद्री अमदी इंडियादा ngasi गोइना COVID-19 की पॉजिटिव केस हौजिक फावदा लिसिंग हुमफुमरीगा चनी मरफुमाथोई यौख्रे मसिदा स्टेट मापन की रिपोर्ट क्वाटली टोटल पॉजिटिव केस मसिंगना लाख निफुमरीगा लिसिंग कुंथ्रानिथोइनी टोटल एक्टिव केस मसिंगना लाख मापनगा लिसिंग मापन्ने अमदी टोटल डेथना लिसिंग हुमुद्रा मरीगा चौंगा मरफुतरा मंगाने ngasi गोइना मियोई चट्रुका हुमुद्रानिथोई कोविड नादुना लेखिदबगी पाउ लाखली मालेमदा ngasi अचौबा सिंगनबा अमा ओइरिबा चाइना की वुहान दगी पोगलखिबा तमथिरबा कोरोना वायरस दगी गाक्थोकनबा चाइना मसामकना अहानबा ओइना वैक्सीन पुथोखरे चाइनीज फार्म सिनोवेक बायोटेक लिमिटेड की कोरोना वायरस वैक्सीन कैंडिडेट असी अहल सिंगी ओइनदी सेफनी इम्यून रेस्पॉन्स तदी नहारोल सिंगदगी खजिक सोथना उइ हाइरखरे ब्राजील अमदी इंडोनेशिया दा फाइनल स्टेज ह्यूमन ट्रायल तौखरबा कोरोना वैक असी इफेक्टिवनी सेफ ओइ हाइनसु चाइनीज फार्म असिना हाइरक्ली तमिलनाडुदा इंजीनियरिंग की अंडर ग्रेजुएट अमदी पोस्ट ग्रेजुएट की फाइनल सेमेस्टर एग्जाम सिंग चटलिबा थासिगी कुनिथोइदगिना कुनमापन फावगी मनुंगदा तौरगनी एग्जाम सिंग असिबु लौरिबा अन्ना यूनिवर्सिटीना हारिबा एग्जाम सिंग असी ऑब्जेक्टिव टाइप क्वेश्चन ओइगनी अमदी ऑनलाइन मोड की खुथांगदा पांगथोकनी हाइरक्ली लाग्लिबा सेप्टेम्बर की तांग कुनमाथोइदगी क्लास 9 दगिना क्लास 12 फाउबगी ओइना स्कूल सिंग पार्शियल हांगदोकनबगी अयाबा यूनियन हेल्थ मिनिस्ट्री ना पीखिबगा लोइना मसिगी SOP सिंग इशू तौखरे था मंगा हेलबगी मतुंग चांगेंग ओइना पाइखलगलिबा थौरांग असिदा महिरोइ सिंगी मरक्ता नोटबुक कॉलम पेंसिल अमदी इसिंग बोतल ना चिंगबा वाइनबा लोइना असेंबली अमदी स्पोर्ट्स ना चिंगबा तौबदा अथिंगबा थमली ऑनलाइन क्लास तौबदना हेना मियेंग थमगनी महिरोइ सिंग वॉलंटरी बेसिसता मखोइगी ओजा सिंगदगी लमजिंग लमताक लौननबा स्कूल दा लाकपगी अयाबा पीरिबने मसी तसेंगना मखोइगी गार्जियन नत्रगा पेरेंट्स सिंगी अइबा अयाबा अमा यावगदबने कंटेनमेंट जोन की वांगदा लैबा स्कूल सिंग खक्ता हांगबा यागनी अमसुंग कंटेनमेंट जोन की मनुंगदा लैबा महिरोइ ओजा अमदी एम्प्लॉई सिंग स्कूल दा कारकपा यारोइ हाइरी सेप्टेम्बर कुनमाथोइदगी क्लास 9 दगिना क्लास 12 फाउबा हांगदोकनबगी वारेप लौख्रबा स्टेट सिंगी मनुंगदा दिल्ली बिहार आंध्र प्रदेश अमदी हरियाणा याउरी हंदक्ता फ्रांस तगी पुरखिबा राफेल फाइटर एयरक्राफ्ट इंडियन एयरफोर्स अंबालादा हयेंग हौनबी मतुंगिना इंदक तौरगने पनबयाई हौखिबा जुलाई की 29 अहानबगी ओइना राफेल एयरक्राफ्ट मंगा इंडियादा थुंगलखरबने इंडिया खोंगचत लैरिबी फ्रेंच डिफेंस मिनिस्टर फ्लोरेंस पार्ली हयेंगी थोरमसिदा चीफ गेस्ट ओइना सरुक यागदौरी अमदी बॉम्बे हाई कोर्ट ना ngasi एक्टर कंगना रनावत की मुंबई बांद्रा की पाली हिल्स तलैबा मणिकर्णिका फिल्म्स प्राइवेट लिमिटेड की ऑफिस BMC ना बुलडोजर ना थुगाइबा दो बॉम्बे हाई कोर्ट ना स्टे तौखिबगा लोइना एक्टर की पिटिशन असिगी मतंगदा रिप्लाई पिखलकनबसो हाई कोर्ट असिना म्युनिसिपल कॉर्पोरेशन ऑफ ग्रेटर मुंबई दा खंगहनख्रे केस असिगी मथंगी हियरिंग हयेंग हाबदी सेप्टेम्बर 10 की नुंथिल पुंग 3 दा पांगथोकने पनबयाई शिवसेना ना किहलकप कया नाचुंगबिदना कंगना ngasi मुंबई दा थुंगलखिबगा लोइना शिवसेना की लुचिंगबा अमदी महाराष्ट्र की CM सु ओरिबा उद्धव ठाकरे दा फोंगना कंगना ना चैलेंज तौरक्ली ngasi gi oinadi Arambay News Guwahati da Manipuri Pau Sandokchaba matang installation jabga loinana amukasу hanna khurumjari